Manipur ihan hanboina coronavirus na naba mioi ama thenaraba matungda ngasi asi haibadi ngarang asi positive oikibani duga ngasi asi hauji hojingma ko Imphal West yoina quarantine center oriba maitam makhala kaida lariba UNACO school da mioi kuntra henmarom ko quarantine center asi thamli haibadi ngarang mak ko positive oikiba mioi aduga Kolkata dagina Imphal fauba flight tominar kiba haibadi haukiba masi tang kuntra mathoida Imphal da yorokhiba passengers sing adu hojik mathang UNACO school haibadi Imphal West ki oina hangdokliba quarantine center sida laktuna leibagi mamiru chaung tari hojik ena leiba se UNACO school hojik mak quarantine center oina mioi utra mari mangarom leiba asugumba school asidagi meter chani chohum lapa phamamata ne khoin leiba se agi hek yeta miyam no ukriba se hariba labuk osigi wang moda leiba se UNACO school ni hariba phamasida hojik mak quarantine center asida haukiba tang kunga mathoida hojik mak positive oire hariba coronavirus na nare hariba mioi asiga punna flight tominar khiba kaya ama mafam asida thamduna makhatana makoida symptom lakpara amadi numit aduda mahaka tominar khiba matamda mangonda atopasingda sandokhibara haibadu section na yengsinabagi damakta hojik mikup nam singa leiri maru oina lenga ki gari sing sizinaduna arapada leiba amadi tuan ba koina chatpada pharakta mafam singda makogi gari sizinaduna haibadi Manipur state transport ki gari sizinaduna hariba miyoi sing adubu laukhatuna quarantine center asida puraktuna yamna fajaba mawongda hariba laina asi makhatana hadokta bagi lokhalakpa chiting thrang singi marakta yamna thawa yong lokhapai mami tari haukiba mas kungam mathoida Kolkata da Imphal phawba lakhiba air asia flight aduda mioi chamaga humphuni khogi Imphal airport thonglakiba se madugi manungda hauji ma khogi UNACO school haibadi maitam makhala kaida lariba Imphal West ki oina hangdokliba sumliba quarantine center asida pulapna mioi kuntra rom henba kuntra mari manga gi changda hauji center sida leiri habigi power se Directorate of Health Services Manipur gi koina khangba ngamle aduga hariba passenger chama humpu adugi manungda tongan ba district singnasu yawba maramna hariba masa gi lam madu koliba district sing aduna ponaduna kogi quarantine center kayam su hangdokle habigi pau fangli aduga hariba flight adu tongakhiba passenger sing masadi hoju fawba karimita tawdriba passenger sing haiba tare mokogi imung manung singna yamna section na hariba quarantine center sida thilaktuna kogi voluntarily yamna fajaba mawongda laina sandokna bagi damakta kogi cooperation du yamna chawng tawri Kolkata dagi Imphal da yorokhiba air asia gi flight tangkun ga mathari yorokhiba flight adu tonglakiba mioi sing adu hojik chamaga humpugi manungda chamaga tara romdi hojik fawda tongan ba quarantine center singda thambagi policy department gi thamlakli adubu karigumba quarantine center da thambagi policy ta da mi lerem lagasu masana voluntarily oira lakpana tragana department gi oiba number singda contact tawduna mokoibu lakhollaga quarantine center da mit tara marini observe tawduna hariba laina asi leremagasu lemdragasu masibu sandoktana bagi damakta akoi pulapna cooperation tawminabagi tangai fadaba leire hauji ne camera person el kabigolone paramjari ba ikitmayum premchan impact news Imphal